टेक्नोपल बटालियन की कुनसुबा असम राइफल्स की मखादा हांगलिबा PVCP खुदेंग थाबी चेक पोस्टा ngasi ayuk pung 10 makhairom tabada mioi ama mahakna tonglakpa khongup manungda Lottuna Purakpa Lupa Crore amarom henbagi sanaga Konana fagatkhre paw asina hai morerom dagi Imphal tamna amuba machugi Vespa thongtuna lakpa mioi ama khudeng thabi check posta khamduna check tobada mahakna tonglakliba khongup adugi manungdagi sanagi biscuit tara adu fakhibani mahakna purakliba sana adu Malemgi Keithel da Lupa Crore ama lakh ama lising 38 chani marifu oigani hairi Phare mioi adudi moregi molhoi part 1 ngamkhai wengdagi lenjamang lungdim apokpa ngamsai lungdim kawi Phare mioi amadi potlam sing adu custom preventive force CPF moreda sinakre hairi